mayam ngasi mu channel sina Hollywood web series Viking gi episode 82 du pudun lakchare mamangi episode sing du yengbi da yauragadi soidana yengbiu wari achi mapung phana bab tanap gidama haijabani aikoina mamangi episode tagi khangkre Russia rom da su Oleg na su Ivar da chingnaba leibadagi mahaki nupi Katia injan duna Ivar na tawriba aronba plan sing loina khangtokna bo hotna khrabani mayamba wisakta su nisha pijaraga injan duna Ivar ga yengthina ba sinkrabani ubana leiriba Iceland adudana makoisu mafam du thadoktuna mahakna thirakliba lam adu thinabagidama anobo khongchat ama chatnabagidama hotna khrabani kedegatana mafam du nithau pandana leibadagi Eric na sinduna sasan nama nauna semkanaba kan hona krabani aduga Eric na su ganhalbu mafam sigi rani ohenbada support tawgani haibada ganhalna su madugi damak apamba ma mangodagi niu haibada Eric na ganhal si hana dagi nungsiba apamba phawi harakpadagi makhoini intimate tawduna episode adu lotion khibani madugi makha episode 82 sigi ahanba shin asida Russia rom dagi haure masida Ivar si Oleg na leiriba ka sida lagli Ivar na sum laglaga thongakliba Lanmi ani sida mahak su manung da changge hairi Lanmi sina thong thinbada masak khangdaba sena ama tholakli sena sina Ivar da ningthau Ivar adomna pamli bisi kari no haidun hangjalakli Ivar na ai ningthau Oleg bu unaba pami hairi nipa sina mahakti hujik adomna unaba yakhiroi thabak achinba ma tawri Rajkumar Igor ga adongi yamba Bishaka loinana wari kana sanaduna leiri hairi Ivar su wafam sida jingnaba ma dingaktuna aisu makoina sanariba wari edu yaubo pami hairi sena sina adomna aibu ngakpigani adomna haibiriba wafamdu aina ayaba piba ngamlaroi maramdi ningthau Oleg na madugi ayaba du pirakte hairi Ivar soji upai leitana saubada loire masidagi Ivar si tholaktuna machi mada wakhan nungaitana phamnaga leiri tanja sida mayamba Bishaksu Oleg hoiga wari sanaba du loiduna mapanda tholakli Bishakna lakliba lambi sida Ivar na thattuna khitang saurapna Bishak aina kaurokli Bishakna emta khangjanadaba saduna Ivar kari pami haidun hangli Ivar na ngasi gi numitsi angakpani ngasi aiga thengnaruba mimi khudimakna aingonda kari pambage haiduna loina hangi Bishakna o adumba ma leibra haraga mi khitang usitana Ivar da thaiduna chatkhige tawi Ivar na mahaki chaisu sina Bishakpu thingduna nang chatkhiba yakhiroi aigi apamba du hairage taro aina Rajkumar Igor ga Oleg kabu unaba pami adu nangna maraksida karan tasalakpugum tawri Bishakna sakse dum takhattuna nangna Rajkumar Igor ga wari sanaba pamlipsi karigino haiduna hangli Ivar na apang manangna khangdaba wari khara leiri wafamsi mangonda haide yadabani yam important oiba wafamni Bishakna karemna duna o wafamdu angangdugi yam maru oiba oiragadi aingonda hairu kain ai magi manakta chattuna haige wafamdu aingonda nangna haiba ngamdriba karigino aduna takpadi nangna aibu thajade haibani nangna hanadagi masi phawba aibu thajadana adumak lakpani aibu apangba mini haina su khalli Ivar na nangbu apangba oina khallibadudi Oleg nani aina natte Oleg na nangonda kari pirage mana nangi damak kari tawbirage nangna karigumba khara aingonda lotle habsi ai khanglabani hairi Bishakna mahakti aibu ijat yamna tawbi nang dawnadi mahakti tawde hairi Ivar su sauduna nang aigi yamani Bishak ibani gi hakchangda chelebisi I ama khaktani aduga nang ngasi aingonda gi hena Oleg ne hena lumna lawbisi karigino masigi maram aingonda hayu hairi Bishakna nang asengsi khangba pamlabanina asengsi hairage taru Oleg ti sangsar pumba sigi ningthau oigadorba nupa amani khudimak magi makhutal thamlakadori aduga nangdi kari oirige haiduna Bishakna Ivar da kana inkhre Ivar sum haki chaisuji paithoktuna yang wana leptu leiri Bishakna makha tarduna Ivar da karemna duna matam chupada sauduna leiba tonbarigi tolaba Ivar na su sauduna mahaki chaisusina Bishakta hairakli Bishakna su laithoktuna Ivar simu inthukhre Bishakna nangdi sonaiba mini kawgonu haiduna changchalubada Ivar na su chingthagiduna Bishak si namsanduna ai nangbu hatokani haiduna Bishak si Ivar na kinna thinjankhre Bishak si kin ani cha Ivar gi kin ani charaba matung Ivar gi manakta gi lapthokna kanna honari Ivar na su Bishak ki makhong si phaduna makhoini si situna tanaragli Bishak na su Ivar gi mamaida kaushankhre machimnaw si hojik yam thina phunaba habdu oire Bishak na haugatlaga Ivar bu mapukta kanna kaushanbiri aduga mahaki chaisujina amuk Ivar bu thinduna hatke toramlaga hati hatpiram debida chaisu si langthoamaga Bishak si chatkre Ivar su mama yamichi nai sadun lehori hojik machimanaw na tawribasi balcony sidagi Oleg na thawai tana yengduna leiri masidagi sinsi kedaga lomda muk lakre hojik mafam sigi ningthaugi sabha sida ningthau leitabadagi mayam si koirang langduna adumak leiri ganhal su mayam tiliba mafam sida tholakli hojik background da series sigi nungsirba isai amasung ngangli background gi isai siga loinana ganhal na mirak sida yengubada mayam marak sida lega thana leptu leibasi ure
नाकन अमदमुक लैथोउबदा मपुरोइबा बियोना मयाम मरक्ता लेरंबगी सक्तमसिमुक उरी तुंगलोमदमुक लैथोउबदा रेगनरना मयाम पुलक्पा मतमदा मचीमदा मयामना तौनरिबा मवोंग मतौसी येंबगी सक्तमसिमुक उरीबे सिनसी गनहालगी भाबता उबनी तसेंग हेक्ता थोकपदी नत्ते हुजिक गनहालसु मफमसिदा महाकी थौदांगसु खरा पांथोक्तबा यारोय खलकपदगी मयामना लांगलिबसिंगसि तोकनबगीदमक टेबल अमदा कन्ना थिलकली मयामसिसु हुजिक तुमिन लैनख्रे गनहालना मयामसिदा अइना हुजिक मयामदा हाइनिंगलिबसि मफमसिगी निंथौगी फम हांगलिबसि मेंशननबगीदमक सभा अमा कौबा पामे सभा अदुना अहांगबा फमसि मेंशननबगीदमक मी खनगदौरिबनि मदुदा इसामकसु थोकचगनी अइगी लैखिद्रबा इपुरोइबा बियोनगीदमक खंदुना अइ थौदांगसि लौबा पामे करिगुंबा मयामना अइ ओइना खनबिरगदी रशियाना मफमसिदा अमुहना लांदारक्लबसु इरैबाकीदमक अइना थवाइ फावबा कथोकपा ngamgani aduga ipuroiba biona khanjaramba mafamsi chawkhat thorang makha tana adumak paikhatgani adubu ipuroiba bion gi hakji ai khatada leite aigi naunupi ingrechu phammasi paibagi hak adu lei ingrechu magi oiba mod adu hojik mayamgi mamangda phongdoklagani hairi mayamsina mu ingreta loina onjalakre hojik ingrechu hogatuna hantaki mikhansida aiju thokjagani maramdi aigi garbada bion gi anga masu yauri aina khanbada Lord Brooke Hagaygi E Marima Aigi Puksida Yoktuno Tamlibani Aduna Aishu Mikanasi Yaurgani Haikre Ganhalna Mumathwai Kitang Nuaitana Eric Nang the Aigi Purabagi Yamna Chanba Manaima Oramani Nang the Mamang the Mahaki Punchibu can be Ramani Nangi Wapam Sumayamna Lumna Lopam Toy Nang the Hantaki Mikansida Kanagi Michang the Lega do no Haduna Hungly Ericna Saying I have the Hoji Power I Piri Sis of Jana Lepangamdri I Hoji Makti Mayangi Mangsida Haibangam Kiroi Hairi Ganhalna Nasaw in a Chongtokuna, Pamunaba Sidadi, Yawo Pamdabara Hydra Hungly. Ericna. I the Ium Lejadaba, Saidangduna Labor Mioini. Aduna I didn't tow Oibagi, Wakanamata Leja de Heidi. Gunhal Sojik Pamtaduna, Eric the Kitan shower up Nayangali. Madam D, Mamang the Ericna. Gunhalgi the Makta Lepani Haikibani, Aduga Hojigna. Pire Amata Lep Triharagli. Ingridka, Anakba Marie Malena Bagum Su Uri. Tori with Hong Sida. Gunhali Chingna so power, Aduga, sounding was so power. Masirgi sinsi uba hogi sinda lakre hojik makoi mayamsi makoina leramba Iceland adu thadoklamlaga anauba sanagi lam hainariba adu thiba lakli masida ubana other nangi mamangi khongchatuda nang mafamsida lamakna gi haibada matamduda sidagi nang kadomda chatkhi hairi otherna nongchup awang nongchup lomda chatkibani hairi ubana madudi karigino haidun hangli otherna ishona hairakpadagi chatpani aigi ishona takpadagi chatpani hairi ubana Nangi Shona Nangon the Talagliba. Otherna. Hoi, Ishona Nason Pigna, Angon the Hierarchy. Aina Sutaki Heidi, Somdana, Torbida, Matanopi Asana, Warikara Libi o Heidi, Torbina Shu, Makogi Shorgiova, Warikayama Lidu Tahali, Hoji Makogi Jahase, Ubahoi Torbi Hoi, Otheroina, Jahasamada Tonga, Ketal Fanoski Kangumana, Jahasamada Tongli, Ubaga Othergana, Akupori Sanado Legacy, Somdagi, Ketal Fanos Ure, Ketal Fanos, Yam Sauna. Mahaki Nupisida, Uri the Namakonina Tauribase, Matam Chupada Other have a muisina, Ubada Wahikayama Hajili, Aina Kanbada, Mahaki Planamatobo Mali, Mahaki Nupisina, Makona Tauriba Plansi, Nangi Mayokto Orangadra Hydro Hungly, Ketal Fanosna, Karigi Oiroi, Kudima Agi Mayokto Loina Oigodoribani, Nupisina, I could the Iceland to the Dumalajaram Godabani, Makoga Puna La Amoidabani, Aina Wondagi, Pakat Papawi Heidi. Wapam Sita the Ketal Panosus Hauduna, I Wondagi, Karigi Gadoriba. Nang Poundabo, I will kill Ketal Fanos and Sokolak Pasida, marking a piece to let Toduna, Wapam to Aina High the Soy Kibani. Aina Haget over the Oter the gay section Lacy Haget Obani Heidi, Ketal Fanosna, Aduni, Oter si Upper me Mandi, Nupi High City, no passing Bumasak Munda Kangmani, Oter si Karasati Kadaba Mini Heidi. Hoji Ketal Fanosti, marking Mabu Patavasi Amu Horagli. Masriction Sierra Sharom the Mulacre, Masida Ivar Gimanata, Bishak Shilagli, Ivarna, Bishak. I Raskumar Igor Buna the Yadavani, Yamaru Bawari Masada Yadavani Heidi, Bishak Nadi, Iber, Nang Oleg Unaba Pami Harapani, Hoji Naidun Lehovani Heidi, Iber Nade the Mox Hauduna, Igor Unanaba Kana Heidi, Bishakna, Iber, Aina Hashita, Oleg Nang Mungaidun Lehovani Haiduna, Iber Gimatung the Koshala Libalan missing Sieng or Haiduna Ingitoroli, Masaki Iber Supai Latana, Ninto Oleg Manak the Lagli, Iber Oleg Manak Changapada, Mahakinupi Katiaga Puna Leramli. Olegna, Aina Nangbu, Lana Low Iber. Igi Maru Iber, Hantaki Kedakit Kilan Pamda, my Tiduna Lakiba Dudagi, Igi Tazaba Puna Monkey. Is all power with Aina Tazaki, Aina Nangu Chignarure. Mio Kudimang Aingonda, Minamba Tabak Boy Ningure, Nangusu Aina in Tolure. Masigi the Makmarup, Nasina Wandaina, Nakpiu Hijeri.
ꯑꯩꯒꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥꯅ ꯄꯥꯎ ꯂꯣꯏꯅ ꯇꯝꯂꯦ, ꯅꯪꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯔꯦ, ꯅꯪꯒꯤ ꯅꯔꯥꯟ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯥꯏꯚꯔ, ꯅꯪꯒꯤ ꯅꯌꯥꯝꯕ ꯕꯤꯁꯛꯁꯨ ꯑꯩꯅ ꯌꯥꯝ ꯊꯥꯖꯕ ꯃꯤꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯅꯪꯒ ꯁꯥꯎꯅꯅꯕ ꯁꯤꯜꯂꯨꯔꯦ, ꯑꯗꯨꯅ ꯅꯪꯅ ꯌꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯥꯏꯚꯔꯅ ꯃꯗꯨ ꯌꯥꯔꯣꯏ, ꯃꯍꯥꯛꯅ ꯁꯤꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯅꯤ, ꯃꯆꯤꯟ ꯃꯅꯥꯎ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯑꯥꯏꯚꯔꯅ ꯕꯤꯁꯛꯀꯤ ꯃꯊ꯭ꯋꯥꯏꯕꯨ ꯀꯟꯈ꯭ꯔꯦ꯫ ꯑꯣꯂꯦꯒꯀꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥꯕꯨꯁꯨ ꯑꯥꯏꯚꯔꯅ ꯐꯖꯅ ꯊꯥꯖꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯅꯍꯥꯟ ꯑꯦꯟꯇꯤꯃꯦꯠ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯇꯤꯌꯥꯅꯗꯤ ꯃꯍꯥꯛꯀꯤ ꯈꯟꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯣꯂꯦꯒꯇ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯣꯟꯅ ꯇꯩꯅꯅ ꯂꯣꯏꯅ ꯂꯤꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯒꯜꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯕꯤꯌꯣꯟꯕꯨ ꯂꯩꯔꯣꯟ ꯆꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯏꯪꯒ꯭ꯔꯤꯗꯅ ꯂꯣꯟꯅ ꯂꯥꯛꯂꯒ ꯑꯍꯤꯡꯁꯤꯗ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯃꯊꯟꯇ ꯖꯒꯣꯏ ꯁꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯊꯥꯖꯗꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤ ꯑꯦꯔꯤꯛꯅꯁꯨ ꯂꯣꯟꯅ ꯎꯈ꯭ꯔꯦ꯫ ꯁꯤꯟꯁꯤꯗꯒꯤ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯤ, ꯕꯤꯌꯣꯟꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯪꯒ꯭ꯔꯤꯗ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯍꯥꯛ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯕ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯃꯨꯛ ꯎꯕꯥꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯅꯤꯁꯤ ꯁꯨꯝ ꯊꯧꯔꯛꯄꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯂꯥꯛꯄꯁꯤ ꯃꯌꯥꯝꯁꯤꯅ ꯎꯔꯦ꯫ ꯎꯕꯥꯅꯁꯨ ꯄꯣꯔꯛꯏꯕ ꯃꯤꯁꯤꯡꯁꯤꯒꯤ ꯈꯜꯂꯒ ꯅꯨꯡꯁꯥ ꯊꯤꯕ ꯍꯧꯔꯦ꯫ ꯇꯣꯔꯕꯤꯅꯁꯨ ꯃꯆꯥꯅꯨꯄꯤ ꯑꯁꯥꯕꯨ ꯄꯥꯈꯠꯀꯅꯨ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯀꯣꯟꯁꯤꯟꯕꯤꯔꯤ꯫ ꯀꯦꯇꯦꯒꯜꯂꯣꯝꯗꯅ ꯃꯐꯝꯁꯤꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯂꯥꯟꯃꯤ ꯈꯔ ꯊꯨꯡꯂꯔꯦ꯫ ꯁꯣꯝꯗꯅ ꯃꯐꯝꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯈꯟꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯀꯟꯅ ꯇꯧꯔꯤ꯫ ꯊꯧꯔꯥꯡꯁꯤꯗ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯆꯧꯕ ꯐꯂꯥ ꯑꯃꯗ ꯒꯟꯍꯥꯜꯒ ꯏꯪꯒ꯭ꯔꯤꯗꯀꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯃꯌꯥꯝꯁꯤꯅ ꯕꯣꯠ ꯊꯥꯗꯕꯒꯨꯝ ꯊꯥꯗꯅꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯍꯦꯟꯅ ꯂꯨꯝꯕꯗꯨꯅ ꯃꯐꯝꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯤꯇꯤꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯦꯔꯦꯒꯠꯀꯤ ꯒꯦꯠ ꯉꯥꯛꯏꯕ ꯅꯤꯄꯥꯁꯤꯅ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯕꯤꯈꯣ, ꯑꯩꯅ ꯅꯈꯣꯏꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯤꯄꯥ ꯑꯃꯅ ꯑꯩꯈꯣꯏ ꯔꯁꯤꯌꯥꯟ ꯑꯃꯠꯇ ꯅꯠꯇꯦ, ꯅꯈꯣꯏꯗꯤ ꯔꯁꯤꯌꯥꯟꯕꯨ ꯊꯤꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯒꯤ ꯃꯔꯛꯇꯒꯤ ꯅꯤꯄꯥ ꯑꯃꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯦꯔꯦꯒꯠꯀꯤ ꯒꯦꯠ ꯉꯥꯛꯏꯕ ꯅꯤꯄꯥ ꯑꯁꯤꯕꯨ ꯊꯥꯡꯅ ꯂꯦꯟꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯝꯂꯤ꯫ ꯁꯣꯝꯗꯅ ꯒꯟꯍꯥꯜꯅ ꯑꯦꯔꯤꯛꯇ ꯑꯩꯒ ꯑꯦꯡꯒ꯭ꯔꯤꯗꯀ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯔꯤꯛꯅ ꯃꯤꯈꯜꯁꯤꯗꯤ ꯕꯤꯌꯣꯟꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕꯒꯤꯗꯃꯛ ꯈꯟꯕ ꯃꯤꯈꯜꯅꯤ, ꯑꯗꯨꯅ ꯀꯅꯥꯝꯇ ꯊꯣꯛꯂꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯜꯅ ꯅꯪꯗꯤ ꯀꯅꯥꯒꯤ ꯃꯥꯏꯀꯩꯗ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯦꯔꯤꯛ, ꯅꯪ ꯐꯤꯔꯦꯞ ꯑꯗꯨ ꯂꯦꯞꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯑꯦꯔꯤꯛꯅ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯍꯥꯏꯗ꯭ꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯏꯪꯒ꯭ꯔꯤꯗꯁꯨ ꯊꯣꯛꯂꯛꯂꯤ꯫ ꯏꯪꯒ꯭ꯔꯤꯗ ꯊꯣꯛꯂꯛꯄ ꯎꯕꯗ ꯒꯟꯍꯥꯜꯅ ꯑꯦꯔꯤꯛꯀ ꯑꯩꯒ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ, ꯃꯤꯈꯜꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯪꯒ꯭ꯔꯤꯗꯅ ꯑꯩꯅꯁꯨ ꯂꯣꯏꯅ ꯇꯥꯔꯦ, ꯍꯧꯖꯤꯛꯇꯤ ꯃꯤꯈꯜꯁꯤ ꯃꯌꯥꯝꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ, ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯜꯅꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝꯁꯤꯗ ꯑꯦꯔꯤꯛꯀ ꯏꯪꯒ꯭ꯔꯤꯗꯀ ꯑꯃꯨꯛ ꯂꯩꯍꯧꯔꯤ꯫ ꯏꯪꯒ꯭ꯔꯤꯗꯅ ꯑꯦꯔꯤꯛꯇ ꯅꯍꯥꯟꯒꯩ ꯌꯦꯡꯗꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯉꯛꯇꯨꯅ ꯅꯪꯅ ꯉꯔꯥꯡꯒꯤ ꯐꯤꯕꯝꯗꯨ ꯎꯍꯧꯔꯕ ꯅꯠꯇ꯭ꯔꯥ, ꯅꯪ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯔꯤꯛꯅ ꯍꯣꯏ, ꯑꯩꯅ ꯂꯣꯏꯅ ꯎꯍꯧꯔꯦ, ꯑꯩ ꯂꯣꯏꯅ ꯈꯪꯉꯦ ꯍꯥꯏꯔꯤ꯫ ꯏꯪꯒ꯭ꯔꯤꯗꯅ ꯉꯔꯥꯡꯒꯤ ꯋꯥꯐꯝꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯪꯍꯜꯂꯛꯇꯕꯅ ꯐꯒꯅꯤ, ꯃꯗꯨꯅ ꯅꯪꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯔꯤꯛꯅ ꯑꯩꯅ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯗꯕ ꯂꯩꯇꯦ, ꯋꯥꯐꯝꯗꯨ ꯑꯩꯅ ꯍꯥꯏꯔꯨꯕꯗ ꯀꯅꯥꯝꯇꯅ ꯊꯥꯖꯒꯗꯕꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯏꯪꯒ꯭ꯔꯤꯗꯅꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯅꯪꯕꯨ ꯊꯥꯒꯠꯂꯤ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯤꯇꯤꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯑꯍꯟ ꯑꯃꯅꯁꯨ ꯃꯤꯑꯣꯏꯁꯤꯡꯁꯤ ꯃꯁꯛ ꯈꯪꯗꯕꯗꯒꯤ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯥꯏꯚꯔꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯄꯗ ꯑꯣꯂꯦꯒꯀꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥꯅ ꯃꯆꯤ ꯑꯃꯗ ꯂꯨꯝꯗꯨꯅ ꯑꯥꯏꯚꯔꯕꯨ ꯂꯣꯟꯅ ꯀꯧꯁꯤꯜꯂꯛꯂꯤ꯫ ꯑꯥꯏꯚꯔꯁꯨ ꯀꯥꯇꯤꯌꯥ ꯎꯕꯗ ꯉꯛꯇꯨꯅ ꯄꯤꯛꯂꯕ ꯀꯥ ꯑꯁꯤꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯇꯤꯌꯥꯅ ꯊꯥꯡ ꯁꯣꯔꯤ ꯃꯆꯥ ꯑꯃ ꯑꯥꯏꯚꯔꯗ ꯄꯤꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔ, ꯑꯩꯅ ꯁꯤꯟꯗꯨꯅ ꯇꯌꯥꯔꯤ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯕꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯀꯥꯇꯤꯌꯥꯅꯁꯨ ꯑꯥꯏꯚꯔꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯑꯥꯏꯚꯔꯅ ꯏꯒꯣꯔꯕꯨ ꯃꯐꯝꯁꯤꯗꯒꯤ ꯄꯨꯅꯕꯒꯤꯗꯃꯛ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯣꯂꯦꯒꯀꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥꯅ ꯑꯣꯏꯅ ꯊꯕꯛꯁꯤꯡꯁꯤ ꯆꯦꯟꯕꯤꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯑꯥꯏꯚꯔꯅꯁꯨ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯅꯕꯒꯤꯗꯃꯛ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯁꯨ ꯂꯣꯟꯅ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯃꯌꯥꯝꯕ ꯕꯤꯁꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯕꯤꯁꯛꯁꯨ ꯍꯧꯖꯤꯛ ꯑꯣꯂꯦꯒꯅ ꯄꯤꯖꯔꯝꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤ ꯆꯥꯅꯕ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯗ ꯑꯥꯏꯚꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯣꯂꯦꯒꯅ ꯅꯪꯕꯨ ꯆꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ, ꯃꯍꯥꯛꯅ ꯅꯪꯕꯨ ꯆꯥꯟꯕ ꯅꯠꯇꯦ, ꯅꯪꯉꯣꯟꯗ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯥꯏꯚꯔꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯊꯥꯖꯗꯕꯒꯤ ꯋꯥꯁꯤ ꯀꯛꯂꯛꯀꯦ ꯇꯧꯏ꯫ ꯃꯁꯤꯗ ꯑꯥꯏꯚꯔꯅ ꯂꯥꯎꯍꯠꯇꯨꯅ ꯅꯆꯤꯟꯗꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯕꯤꯁꯛ, ꯑꯩꯅ ꯑꯣꯂꯦꯒꯄꯨ ꯎꯅꯔꯨꯔꯕꯅꯤ, ꯃꯗꯨꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ ꯅꯪꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯩꯅꯁꯨ ꯃꯗꯨꯗ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯕ ꯌꯥꯏ꯫ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯕꯤꯁꯛꯁꯨ ꯉꯛꯇꯨꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯝꯕꯅ ꯐꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯚꯔꯅ ꯑꯩꯅ ꯃꯗꯨ ꯈꯨꯝꯒꯗꯕ ꯂꯩꯇꯦ, ꯃꯔꯝꯗꯤ ꯑꯩ ꯅꯪꯒꯤ ꯗꯔꯀꯥꯔ ꯌꯥꯝꯅ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯕꯨ ꯃꯐꯝꯁꯤꯗꯒꯤ ꯅꯣꯚꯒꯣꯔꯣꯗ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯗꯤꯔꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯀꯗꯕꯅꯤ, ꯊꯕꯛꯁꯤ ꯏꯊꯟꯗꯅ ꯇꯧꯕꯗ ꯉꯝꯃꯣꯏ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯛꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯅꯪꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ, ꯑꯗꯨꯅꯅꯤ ꯏꯕꯥꯅꯤ ꯑꯗꯨꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯄꯨꯟꯅ ꯂꯩꯅꯕ ꯏꯁꯣꯔꯅ ꯁꯤꯜꯂꯤꯕꯁꯤ,
ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯃꯆꯤꯟ ꯃꯅꯥꯎꯁꯤ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯥꯏꯕꯔꯅ ꯋꯥꯁꯤ ꯑꯃꯨꯛ ꯊꯩꯗꯣꯛꯇꯨꯅ ꯅꯪꯁꯨ ꯀꯜꯂꯨ ꯕꯤꯁꯛ, ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯁꯤ ꯃꯐꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯝꯅ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯕꯤꯁꯛꯅ ꯑꯩꯅ ꯃꯇꯝ ꯈꯔ ꯑꯣꯂꯦꯒꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯄꯨꯜꯂꯤꯉꯩ ꯃꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯁꯤꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯑꯁꯤ ꯑꯅꯧꯕꯅꯤ ꯍꯥꯏ, ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯂꯩ ꯍꯥꯏ꯫ ꯀꯨꯝꯍꯩ ꯑꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯐꯝꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯦꯡꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯃꯌꯥꯝꯅ ꯀꯨꯝꯍꯩꯁꯤꯗ ꯂꯨꯞꯇꯨꯅ ꯂꯩꯔꯤꯉꯩ ꯏꯕꯥꯅꯤꯅ ꯄ꯭ꯂꯥꯟ ꯈꯔ ꯇꯧꯍꯧꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯏꯕꯔꯁꯨ ꯃꯀꯣꯛꯇ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯀꯨꯝꯍꯩ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯕꯤꯁꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯨꯝꯍꯩ ꯑꯗꯨ ꯍꯌꯦꯡꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯎꯕꯥ ꯍꯣꯏꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯖꯍꯥꯖ ꯑꯅꯤꯁꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯀꯦꯇꯜꯐꯥꯅꯣꯁꯀꯤ ꯅꯨꯄꯤꯁꯤꯁꯨ ꯃꯈꯣꯏꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯏꯁꯣꯔꯕꯨ ꯀꯟꯅ ꯅꯤꯡꯖꯔꯤ꯫ ꯀꯦꯇꯜꯐꯥꯅꯣꯁꯅꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯤ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯊꯣꯔꯅ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯎꯕꯥꯁꯨ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯖꯍꯥꯖꯁꯤ ꯃꯃꯥꯏ ꯆꯨꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯣꯊꯦꯔꯁꯨ ꯃꯍꯥꯛꯀꯤ ꯏꯁꯣꯔꯕꯨ ꯀꯟꯅ ꯈꯣꯏꯔꯝꯂꯤ꯫ ꯇꯣꯔꯕꯤꯁꯨ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯀꯞꯄꯗꯒꯤ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯥꯅ ꯅꯣꯡꯊꯛꯇ ꯈꯥꯛꯄ ꯇꯧꯔꯤꯕꯁꯤ ꯌꯦꯡꯗꯨꯅ ꯃꯃꯥ ꯇꯣꯔꯕꯤꯗ ꯃꯃꯥ, ꯃꯄꯥꯟꯗ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯃꯥꯅ ꯂꯤꯕ ꯋꯥꯔꯤꯗ ꯌꯥꯎꯈꯤꯕ ꯊꯣꯔꯅ ꯉꯥ ꯐꯥꯕ ꯂꯥꯛꯄ ꯑꯗꯨ ꯂꯥꯛꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯣꯔꯕꯤꯅ ꯅꯠꯇꯦ ꯑꯁꯥ, ꯃꯁꯤꯗꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅꯤ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯄꯤꯛꯂꯤꯕꯤ ꯇꯣꯔꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯥꯒꯤ ꯃꯃꯤꯠꯇꯗꯤ ꯍꯧꯖꯤꯛ ꯃꯃꯥꯅ ꯂꯤꯈꯤꯕ ꯋꯥꯔꯤꯗ ꯌꯥꯎꯕ ꯊꯣꯔꯅ ꯉꯥ ꯐꯥꯕ ꯂꯥꯛꯄꯗ ꯊꯦꯡꯅꯈꯤꯕ ꯆꯥꯎꯔꯕ ꯂꯤꯟ ꯑꯗꯨ ꯐꯥꯎꯒꯠꯂꯛꯇꯨꯅ ꯖꯍꯥꯖꯁꯤꯕꯨ ꯌꯣꯠꯀꯗꯒꯤ ꯇꯧꯔꯛꯄ ꯑꯁꯤ ꯎꯔꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯗ ꯏꯁꯤꯡ ꯃꯌꯥꯝ ꯑꯃ ꯍꯥꯖꯤꯜꯂꯛꯄꯗꯒꯤ ꯃꯌꯥꯝꯁꯤ ꯃꯊꯣꯡ ꯃꯔꯝ ꯑꯃꯇ ꯈꯪꯗ꯭ꯔꯦ꯫ ꯇꯣꯔꯕꯤꯅ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯁꯥꯁꯤ ꯍꯤꯁꯤꯗ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯔꯕꯤꯅ ꯑꯉꯥꯎꯕꯤꯒꯤ ꯃꯇꯧꯒꯨꯝ ꯃꯆꯥꯅꯨꯄꯤ ꯑꯁꯥ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯀꯞꯆꯔꯤ꯫ ꯑꯣꯊꯦꯔꯅꯁꯨ ꯇꯣꯔꯕꯤꯗ ꯑꯉꯥꯡ ꯑꯗꯨ ꯏꯁꯤꯡ ꯏꯌꯥꯏꯁꯤꯗ ꯇꯥꯁꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠꯁꯤ ꯄꯤꯔꯛꯂꯤ꯫ ꯇꯣꯔꯕꯤꯁꯨ ꯌꯥꯝ ꯀꯟꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯀꯦꯔꯦꯒꯠ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯗ ꯒꯟꯍꯥꯔꯒ ꯏꯪꯒ꯭ꯔꯤꯠꯀꯗꯒꯤ ꯀꯦꯔꯦꯒꯠꯀꯤ ꯂꯨꯆꯤꯡꯕꯤ ꯈꯟꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯅ ꯕꯣꯠ ꯀꯟꯅ ꯊꯥꯗꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯁꯤꯇꯤꯁꯤꯒꯤ ꯕꯪꯀꯔꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯈꯔꯅ ꯉꯁꯥꯏ ꯃꯁꯛ ꯈꯪꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯇꯣꯛꯂꯝꯂꯕ ꯑꯁꯤꯕ ꯑꯁꯤ ꯎꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯈꯔ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯁꯤꯒꯅꯦꯜ ꯑꯁꯤ ꯈꯣꯡꯂꯛꯂꯤ꯫ ꯃꯐꯝꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯏꯪꯒ꯭ꯔꯤꯠꯅ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯗꯨꯅ ꯃꯁꯥꯁꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯑꯦꯔꯤꯛꯅ ꯀꯅꯥꯅꯣ ꯅꯪꯅ ꯂꯥꯛꯂꯦ ꯍꯥꯏꯔꯤꯕꯗꯣ? ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯦ, ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯣ ꯖꯥꯗꯨ ꯇꯧꯕ ꯅꯨꯄꯤ, ꯀꯅꯥꯅꯣ ꯂꯥꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯑꯦꯔꯤꯛꯅ ꯌꯥꯝ ꯁꯥꯎꯅ ꯍꯪꯂꯤ꯫ ꯑꯦꯔꯤꯛꯅ ꯏꯪꯒ꯭ꯔꯤꯠꯇ ꯖꯥꯗꯨ ꯇꯧꯕꯤ ꯅꯨꯄꯤꯑꯅ ꯄꯜꯂꯛꯄ ꯑꯁꯤꯗ ꯒꯟꯍꯥꯔꯁꯨ ꯉꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯁꯛ ꯈꯪꯗꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯪꯁꯜꯂꯛꯇꯨꯅ ꯅꯤꯡꯊꯧ ꯍꯦꯔꯜꯒ ꯄꯨꯟꯅ ꯆꯪꯉꯛꯂꯤ꯫ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯍꯦꯔꯜꯒꯤ ꯑꯅꯧꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯂꯤ꯫ ꯍꯦꯔꯜꯅ ꯆꯪꯁꯜꯂꯛꯇꯨꯅ ꯃꯌꯥꯝꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯅ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ, ꯃꯌꯥꯝꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯌꯥꯎꯕꯤꯔꯝꯃꯒꯁꯨ ꯈꯪꯍꯧꯔꯣ ꯍꯥꯏꯔꯒꯦ, ꯑꯩꯒꯤ ꯏꯃꯤꯡ ꯍꯦꯔꯜ, ꯑꯩ ꯏꯁꯥꯃꯛ ꯅꯣꯔꯋꯦꯒꯤ ꯅꯤꯡꯊꯧꯅꯤ, ꯑꯩ ꯕꯤꯌꯣꯟ ꯑꯥꯏꯟꯁꯥꯏꯠꯀꯤꯁꯨ ꯃꯔꯨꯞꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥ ꯂꯦꯒꯔꯊꯥꯒꯁꯨ ꯃꯔꯤ ꯑꯃ ꯂꯩꯅꯈꯤ꯫ ꯑꯩꯅ ꯔꯦꯒꯅꯔꯒꯤ ꯃꯆꯥꯁꯤꯡꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯉꯤ, ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯈꯟꯖꯔꯤꯕꯁꯤ ꯃꯐꯝꯁꯤ ꯑꯩꯒꯤ ꯏꯌꯨꯝꯒꯨꯝꯕꯅꯤ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯩ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯕꯤꯌꯣꯟꯕꯨ ꯌꯥꯝꯅ ꯄꯥꯝꯖꯩ, ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯑꯩ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯍꯛ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯁꯨ ꯍꯦꯔꯜꯅ ꯉꯥꯡꯂꯤꯕꯁꯤ ꯇꯥꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯔꯤ꯫ ꯍꯦꯔꯜꯅ ꯑꯃꯨꯛ ꯑꯦꯔꯤꯛꯇ ꯀꯔꯦꯝꯅꯗꯨꯅ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯃꯌꯨꯝ ꯂꯩꯇꯕ ꯅꯤꯄꯥ ꯑꯁꯤ, ꯃꯍꯥꯛ ꯃꯤꯍꯥꯠꯄ ꯅꯤꯄꯥ ꯑꯃꯅꯤ, ꯑꯗꯨꯒ ꯁꯃꯨꯗ꯭ꯔꯗ ꯄꯣꯠ ꯂꯥꯛꯄ ꯅꯤꯄꯥ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯉꯣꯟꯗ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯀꯣꯟꯅ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯍꯦꯔꯜꯅ ꯒꯟꯍꯥꯏꯗ ꯑꯃꯨꯛ ꯑꯣꯟꯖꯟꯗꯨꯅ ꯒꯟꯍꯥꯏ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯄꯥꯝꯖꯈꯤꯕꯅꯤ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯈꯤꯕꯅꯤ, ꯍꯧꯖꯤꯛꯁꯨ ꯏज्ꯖꯠ ꯌꯥꯝꯅ ꯇꯧꯖꯔꯤ꯫ ꯍꯦꯔꯜꯅ ꯃꯐꯝꯁꯤꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯁꯤꯗ ꯑꯃꯨꯛ ꯑꯣꯟꯁꯟꯗꯨꯅ ꯃꯌꯥꯝꯅ ꯃꯐꯝꯁꯤꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯝ ꯑꯁꯤꯒꯤ ꯃꯤ ꯑꯃꯠꯇ ꯊꯤꯐꯝ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯑꯩ ꯂꯩꯔꯤ, ꯑꯩ ꯍꯥꯟꯅꯗꯒꯤ ꯅꯣꯔꯋꯦ ꯄꯨꯝꯕꯒꯤ ꯅꯤꯡꯊꯧ ꯈꯟꯈ꯭ꯔꯕꯅꯤ, ꯃꯐꯝꯁꯤꯒꯤꯁꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯗꯨꯅ ꯍꯦꯔꯜꯁꯤ ꯄꯣꯡꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯒꯟꯍꯥꯔꯒ ꯏꯪꯒ꯭ꯔꯤꯠꯀ ꯍꯦꯔꯜꯒꯁꯤ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯍꯦꯔꯜꯅ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯑꯉꯛꯄꯅꯤ, ꯏꯁꯣꯔꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯁꯤꯟꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯌꯥꯔꯛ ꯍꯟꯅꯁꯨ ꯀꯟꯕꯤꯈꯤ, ꯃꯁꯤꯒꯤ ꯃꯔꯝ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯏꯁꯥꯅ ꯈꯪꯖꯈꯤꯗꯦ꯫ ꯑꯣꯗꯤꯟꯅ ꯑꯩꯒꯤꯗꯃꯛ ꯇꯣꯉꯥꯟꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯕ ꯃꯥꯜꯂꯤ ꯍꯥꯏꯔꯤ꯫ ꯒꯟꯍꯥꯏꯜꯅ ꯅꯪꯅ ꯀꯔꯤ ꯄꯥꯝꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅꯗꯤ ꯈꯪꯉꯤ, ꯅꯪ ꯕꯤꯌꯣꯟꯒꯨꯝꯅ ꯑꯣꯏꯕ ꯄꯥꯝꯕꯅꯤ, ꯅꯪꯅ ꯄꯥꯝꯈꯤꯕ ꯈꯨꯗꯤꯡꯃꯛ ꯕꯤꯌꯣꯟꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯂꯩꯈꯤꯕꯅꯤ, ꯅꯪꯅ ꯄꯥꯝꯕ ꯒꯨꯟ ꯈꯨꯗꯤꯡꯃꯛ ꯕꯤꯌꯣꯟꯗ ꯂꯣꯏꯅ ꯌꯥꯎꯈꯤꯕꯅꯤ꯫ ꯍꯦꯔꯜꯅ ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ, ꯑꯔꯥꯟꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯨꯕ ꯍꯥꯏꯕꯁꯤ ꯐꯠꯇꯕ ꯊꯕꯛꯅꯤ꯫ ꯑꯩꯅ ꯃꯃꯥꯡꯗ ꯃꯇꯝ ꯑꯌꯥꯝꯕꯗ ꯕꯤꯌꯣꯟꯗ ꯀꯂꯛꯇꯨꯅꯗ ꯂꯥꯛꯈꯤ, ꯃꯉꯣꯟꯗ ꯌꯦꯡꯊꯤꯗꯨꯅꯗ ꯂꯥꯛꯈꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯈꯜꯂꯛꯈꯤ,
ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯑꯄꯥꯝꯕ ꯐꯥꯎꯔꯛꯈꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯛꯈꯤ ꯆꯨꯝꯃꯤ ꯑꯩꯗꯤ ꯃꯍꯥꯛꯇꯧꯅ ꯇꯧꯕ ꯄꯥꯝꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯄꯥꯝꯂꯤ ꯑꯩꯅ ꯄꯥꯝꯂꯤ ꯃꯌꯥꯝꯅ ꯕꯤꯌꯣꯟꯗ ꯅꯨꯡꯁꯤꯕꯒꯨꯝ ꯑꯩꯉꯣꯟꯗꯁꯨ ꯃꯤꯅꯨꯡꯁꯤ ꯊꯝꯕꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯗ ꯅꯥꯄꯟꯁꯨ ꯂꯩꯇ꯭ꯔꯦ ꯁꯥꯎꯅꯤꯡꯕꯁꯨ ꯂꯩꯇ꯭ꯔꯦ ꯄꯦꯟꯗꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯅ ꯊꯥꯖꯩ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯪꯗꯅ ꯀꯦꯗꯦꯀꯠ ꯁꯤꯇꯤ ꯑꯁꯤ ꯇꯨꯡꯗ ꯌꯥꯏꯐꯕ ꯁꯤꯇꯤ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯍꯣꯡꯈꯤꯗꯨꯅ ꯔꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯕꯤꯁꯛꯅ ꯑꯥꯏꯕꯔꯗ ꯍꯥꯏꯈꯤꯕ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯁꯤ ꯀꯣꯏꯔꯥꯡ ꯂꯥꯡꯅꯗꯨꯅ ꯂꯩꯔꯤ ꯃꯅꯨꯡꯗꯅ ꯀꯥꯇꯤꯌꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯏꯒꯣꯔꯗ ꯀꯥꯇꯤꯌꯥꯅ ꯉꯁꯤ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨ ꯈꯛꯇ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯗ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯕ ꯌꯥꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯏꯒꯣꯔ ꯍꯥꯏꯗꯨꯅ ꯏꯒꯣꯔꯁꯤ ꯃꯐꯝꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯄ꯭ꯂꯥꯟ ꯇꯧꯈ꯭ꯔꯦ ꯃꯄꯥꯟꯂꯣꯝꯗꯅ ꯕꯤꯁꯛꯀ ꯑꯥꯏꯕꯔꯒꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯒꯗꯕ ꯅꯤꯄꯥ ꯑꯃꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯃꯈꯣꯏꯅ ꯃꯍꯨꯠ ꯁꯤꯟꯖꯟꯈ꯭ꯔꯦ ꯀꯥꯇꯤꯌꯥꯅꯁꯨ ꯏꯒꯣꯔꯕꯨ ꯄꯨꯊꯣꯔꯛꯇꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯃꯗ ꯆꯪꯁꯟꯈ꯭ꯔꯦ ꯑꯣꯂꯦꯛꯁꯨ ꯃꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯉꯧꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯇꯌꯥꯔꯤ ꯀꯟꯅ ꯇꯧꯔꯤ ꯁꯣꯝꯗꯅ ꯀꯥꯇꯤꯌꯥꯅ ꯏꯒꯣꯔꯁꯤ ꯑꯔꯣꯟꯕ ꯂꯝꯕꯤꯁꯤꯗ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯣꯂꯦꯛꯁꯨ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯐꯝꯁꯤꯗ ꯊꯣꯛꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯀꯨꯝꯍꯩꯁꯤꯅ ꯃꯈꯣꯏꯒꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯍꯥꯠꯂꯝꯗꯥꯏꯒꯤ ꯊꯧꯔꯝ ꯑꯗꯨ ꯗ꯭ꯔꯃꯥ ꯑꯣꯏꯅ ꯁꯥꯟꯅꯔꯤ ꯖꯤꯁꯨ ꯁꯥꯕ ꯅꯤꯄꯥ ꯑꯃꯅ ꯆꯥꯎꯔꯕ ꯀ꯭ꯔꯣꯁ ꯑꯃꯕꯨ ꯆꯤꯡꯗꯨꯅ ꯂꯥꯛꯂꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯁꯨ ꯀꯨꯝꯍꯩꯁꯤ ꯌꯦꯡꯗꯨꯅ ꯂꯣꯏꯅ ꯂꯩꯔꯤ ꯑꯗꯨꯅ ꯑꯇꯣꯞꯄ ꯖꯒꯥꯗꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯉꯤ ꯁꯣꯝꯗꯅ ꯑꯍꯥꯡꯕꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯥꯏꯕꯔ ꯍꯣꯏꯅ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯏꯒꯣꯔ ꯑꯃꯗꯤ ꯀꯥꯇꯤꯌꯥꯕꯨ ꯍꯥꯞꯀꯠꯇꯨꯅ ꯁꯤꯇꯤꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯂꯤ ꯃꯣꯏꯅ ꯊꯣꯛꯀꯗꯧꯔꯤꯕ ꯒꯦꯠꯁꯤꯗꯁꯨ ꯂꯥꯟꯃꯤ ꯈꯔ ꯁꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯕꯤꯁꯛꯅ ꯆꯣꯡꯊꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯏꯒꯣꯔꯅꯁꯨ ꯊꯣꯡ ꯑꯁꯤ ꯍꯥꯡꯇꯣꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯊꯧꯔꯝ ꯃꯐꯝꯁꯤꯗ ꯑꯣꯂꯦꯛꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯥꯇꯤꯌꯥ ꯍꯣꯏ ꯏꯒꯣꯔ ꯍꯣꯏꯁꯤ ꯑꯝꯇ ꯎꯗꯕꯗꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯐꯥꯎꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯊꯧꯔꯝ ꯑꯁꯤ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯑꯥꯏꯕꯔꯅ ꯕꯤꯁꯛꯀꯅ ꯁꯤꯟꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯥꯇꯤꯌꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯄꯗꯒꯤ ꯁꯛꯁꯦꯁ ꯑꯣꯏꯗꯨꯅ ꯁꯤꯇꯤꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯉꯝꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ एपिसोड असी मतंग स्वाइद लोइसले मसिगे मखा मथंग अमुक पुदुन लाक्चगे ngsigidi mayambu amukka hanna kainanaba yathang nijari।